Channel sigi maikeri miyam purang putaram lokche bolo ne ko manu khurumjari ngasi Manipur da phone kiba tongan ba pause sing degi maru ba headline sing amadi maru ba pause sing puduna lakchari khudol tamjage tabisi Manipur da president sangdok ke matang nomor kya phongdok narakli Manipur ge irang saukthok ba sing ena yana chapkhat pawrakle jiribam gi micham taruk hat kiba da chenaba ama ena yana fare Thawal lenga ke amadi miyam gi lam khopsi laga sajilaba structure sing DC na takthok pa haukhre langgol Reserve Forest the Chingkaba camping to what things in Cray. Lokfam Kaya Hangduna Leire, agriculture and heritage that's over thread or a clay. Oza Sing the Kongjung Handok na Cray. Myanmar Junta State of Emergency Mutat Cray election Pang Tok Kadori. Auzik Amuktabi Simru Bapau. Manipur President will sang Dupagi Matang the Mot Kaya Fongdok Narakli, Tongan Bamyo Singa. BJP na constituency federal structure to guide. Manipur nauna thataruk amaga president rule sangdokpa asi BJP lengak asin PR bu khulai oina sizinabani PR sangthanduna constituency gi federal structure thugai basi Congress party ne yaning de haina Manipur Pradesh Congress Committee MPCC gi president K Megachandra na maral sirakli amaromdana PR asi state sida ing tapa puraknaba upai amani State asi the Toklib Irang asi Chahi ani Helakle Hujik State asi the President Rule Salai Duna Lairi Makata Nasu Sangthana Batorang Tauriadum Oinamak Film asi Yanglaga PR asi State asi the Tangdu Laitaba Ing Tapa Hanjilaknaba Upai Amani Haina Fongdok Li Nakalamarom the PR asi Sangtha Hangadori Basi Miamgi Mihut Singi Maralni State asi the Thamanga Rom President Rule Thamninga Cherak Sida Ano balengak ama sem na bathorang tawri haiduna dumak leiri Manipur gi miyam da mihut sing na dumak charak sahing na ba film amada thamle state asida PR makha tana sangthan gadawri basi miyam na thagal leba mihut sing gi maral ne haina all Manipur student clubs organization amuko gi president Phairoizam Nando Luwang na fongdokre makha ta jagi maroi ba pau Manipur gi irang chauthok haliba sing anayana sabkhat pa hawraklei Jiribam gi misam taru khat kibada chenaba ama enayana fare haukiba kumja lisingani kunmari gi November 13 da Jiribam gi Jakurador da thokiba laibak thiba thodok ta supna gi tha tara gi angang yauna miyoi taruk farga hat khiba thodok ta chawna chenabani haiba thangli yelan mar alais boya ngasi enayana fare state asida kumja lising ani kulhumdoi Gimme ahumdagi hauduna kanglup ke oiba irang asibu saukthok haliba sing National Investigation Agency NI na tapna chapkhat pa haurakle paugi agency amagi paugi matung ina haifara ba thanglilen mar Assam gi Kasar district ki manung chana leiba Monathoi village dagini mahak asi Jiribam gi Jakudor da kuki militancy na angang yauna miyoi taruk fa khiba amasung tamthina hat khiba thawong adu da haktheng na chenaba miyoi ni Pawasina makatan hai akak nabal likul kharagi matung ina National Investigation Agency NIA na Kasar Police Kaloina ngasi chathakiba riata miyoi asi fagat pangam khibani makhatana wahang pahong chathabada thangli ye lan mar faraba angang yauna miyoi taruk kaloina na camouflage set pa khulai paiba miyoi ahom mahaki hida Jakudor gatagi Kailash Punis G village gat Fawa Pukibani Haina Kangalak Pangam Ki. Panbay Haukiba Chahi November Taramathoi the Jiribam district ki Borobrekta police station gi manung channa laiba Jakudor da laiba dukan amadi yum sing the kuki khulai paiba sing landa tathabda ahal ani hat khraba matung mafam aduda hangba meitei singi relief camp tagi supna gi tha tara rom tamak suriba angang Chahi ahum rom ta mangairiba amadi chahi nipan khakta ngairiba nupi macha yauna tongan ba nupi ahum amaga punna miyoi taruk hat khibagi thodok leikhrabani masini ngasi nongmagi maruiba headline sing amadi maruiba pau sing tabiriba singbu amuka hane ko ngono khurumjari